Ngarang kanto saval da maite gi yum kaya kugi singna mai thakhiba thodok adu Indian Army na siksil hodabadagi thokhibane thodok asi tarai yengba yaroi haina National People's Women Front NPWF na condemn torakli hiramasiga mari lena ngasi Manipuri da leiba NPP gi office ta pangthokhiba pawgi mifam amada NPWF ki president Nonibala sapam na hai Indian Army leina makhoigi sumang maktada kugi singna maite gi yum mai thakhiba haibase Indian Army mathau ningthina tawdre takpane Manung hanjin ba amade security ningthina leitaba mafam amada yum mai thabane hairagadi kadaino haibabu ngarang kuki singna maite gi yum mai thakiba asidi nungthil pobopta army leina chathakibane makhoi gi mamang maktada logi wangbada pamdaba thawong kya chathariba sing adu tan khaigadra hairaga yum mai chakpa kannaba changlakpa maite singda onsinduna phuba chaiba amade tear gas kapkiba du army gi hakchinba thawong ne Kumjali singani ka kungo humdogi me kunga mapanda kuki singna leima khongching mangda maitei singi yum mai thaba horakiba matamda su Indian Army na kanba ngamlaroi na khoina yum thadok chen khro haina hairakiba laikhrabane asigumba laibak thiba thodok asima kha tana thoktana ba hauzik kanto sabal da leiriba army gi barricade point asi meter chama leima khongrom da kakhatlaga state force singa punna thamna ba home minister da taksilagani haina su mahangna makha tana phongdokhi mi gi date 3 dagi moise kaimta tawdana kuki singa army gi kemta kuki ga moiga phaminaraga wari si saraga noi kaishu tawroi pochai hondokanu adum laiminau hai aduga date 29 da mai thaba horakane hai mai thaba horakpa sidaisa army singduna kumdara aga akoi noi kanba ngamaroi noi chelo haibane haibasi mayam nungai dana thamai aduga moina hairapasi madudaiduda laiba army singsi pukhapigro 100 meters mu mathakta aduga adugi mafam tudai du state forces thambiyu haibasima khoida thamai sigisi akoi national people's women front ki taraf tagi akoi home minister unaraga akoi sigi wapam se thamjarani aduma hairaga akoi ngarang ki thodok se yam nungai tabe incident ni sidai sida sarkar gi maikai dagi kitang hingsan biyu